ꯃꯌꯥꯝꯕꯨ ꯑꯍꯥꯟꯕ ꯃꯛꯇꯗ ꯀꯪꯂꯩ ꯂꯩꯄꯨꯡ ꯋꯥꯔꯤ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯕꯤꯁꯣꯛ ꯈꯣꯏꯔꯛꯄꯝꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤꯁꯨ ꯇꯥꯕꯗ ꯑꯀꯤ ꯇꯨꯖꯨꯡꯕ ꯐꯥꯎꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯊꯥꯕꯤꯔꯛꯄ ꯋꯥꯔꯤ ꯑꯃ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯍꯥꯏꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯂꯤꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯑꯗꯨꯒ ꯑꯃꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕ ꯃꯇꯝꯗ ꯁꯔꯨꯛ ꯌꯥꯕꯤꯕ ꯑꯣꯏꯅ ꯑꯗꯣꯝꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯃꯇꯝꯗ ꯕꯦꯜ ꯑꯥꯏꯀꯣꯟꯗꯨꯁꯨ ꯑꯣꯟ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄ ꯃꯇꯝꯗ ꯑꯗꯣꯝꯒꯤ ꯐꯣꯟꯗ ꯐꯪꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯗꯤ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯊꯧꯗꯣꯛ ꯑꯁꯤ ꯆꯍꯤ 2-3ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯑꯁꯦꯡꯕꯃꯛꯀꯤ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃꯈꯛꯅꯤ꯫ ꯍꯧꯖꯤꯛꯃꯛꯁꯨ ꯀꯦꯝ ꯑꯁꯤꯗ ꯃꯔꯛꯇ ꯑꯗꯨꯝ ꯇꯧꯗꯕ ꯅꯠꯇꯦ, ꯑꯗꯨꯝ ꯇꯧꯔꯤ꯫ ꯑꯗꯨꯕꯨ ꯍꯥꯟꯅ ꯑꯩꯅ ꯊꯦꯡꯅꯈꯤꯕ ꯃꯐꯝ ꯖꯒꯥꯗꯨꯗ ꯇꯧꯈꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯣ ꯍꯧꯖꯤꯛꯃꯛꯇꯤ ꯇꯧꯗ꯭ꯔꯤ꯫ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯑꯣꯏꯕ ꯈꯔ ꯃꯈꯩꯗꯤ ꯈꯪꯂꯕ ꯃꯔꯝꯅ ꯅꯤꯇꯤ ꯅꯤꯌꯣꯝ ꯈꯔ ꯉꯥꯛꯅ ꯆꯠꯂꯕ ꯃꯇꯝꯗ ꯑꯩꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯊꯦꯡꯅꯈꯤꯗ꯭ꯔꯦ꯫ ꯑꯩ ꯈꯛꯇꯁꯨ ꯅꯠꯇꯦ, ꯀꯦꯝ ꯃꯅꯨꯡ ꯑꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯍꯥꯟꯅ ꯊꯦꯡꯅꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯐꯝ ꯖꯒꯥ ꯑꯁꯤꯗ ꯀꯣꯟꯅꯊꯪꯗ ꯄꯣꯁꯇꯤꯡ ꯇꯥꯔꯛꯄ ꯑꯩꯗꯤ ꯃꯁꯤꯒꯤ ꯄꯣꯠ ꯑꯁꯤ ꯑꯩꯅ ꯏꯀꯣꯟ ꯀꯣꯟꯅ ꯊꯦꯡꯅꯈꯤꯕꯅꯤ꯫ ꯑꯩꯉꯣꯟꯗꯒꯤ ꯍꯥꯟꯅ ꯊꯦꯡꯅꯈꯤꯕ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯁꯨ ꯑꯩ ꯀꯤꯈ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯍꯥꯏꯅꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯀꯣꯟꯅꯊꯪꯗꯗꯤ ꯊꯦꯡꯅꯔꯛꯂꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯂꯣꯏꯅ ꯍꯥꯏꯗꯣꯛꯅꯔꯛꯄꯅꯤ꯫ ꯑꯩꯒꯤ ꯃꯤꯡ ꯑꯁꯤ ꯃꯌꯥꯝꯗ ꯂꯣꯠꯆꯔꯒꯦ, ꯑꯗꯨꯒ ꯑꯩꯒꯤ ꯂꯩꯐꯝ, ꯑꯩꯅ ꯄꯣꯁꯇꯤꯡ ꯇꯥꯔꯤꯕ ꯖꯒꯥ ꯑꯁꯤꯁꯨ ꯂꯣꯠꯆꯔꯒꯦ꯫ ꯃꯁꯤꯒꯤꯗꯃꯛꯇ ꯃꯌꯥꯝꯅ ꯄꯨꯛꯆꯦꯜ ꯁꯧꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯇꯁꯦꯡꯅꯃꯛꯀꯤ ꯍꯥꯏꯔꯕꯗ ꯑꯩꯁꯤ 2009ꯗ ꯄꯨꯂꯤꯁ ꯖꯣꯏꯟ ꯇꯧꯈꯤꯕꯅꯤ꯫ 2009ꯒꯤ ꯆꯍꯤ ꯑꯁꯤꯗ ꯄꯨꯂꯤꯁ ꯃꯁꯤꯡ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯂꯧꯈꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯄꯨꯂꯞꯅ ꯑꯩꯈꯣꯏ 3,000 ꯍꯦꯟꯅ ꯂꯧꯈꯤ꯫ ꯑꯩꯈꯣꯏꯁꯦ ꯍꯥꯟꯅ ꯋꯥꯅ ꯅꯪꯅ ꯍꯧꯔꯛꯈꯤꯕ ꯏꯃꯨꯡ ꯑꯃꯅꯤ꯫ ꯕꯕꯥꯗꯤ ꯑꯩꯈꯣꯏꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯍꯧꯔꯒ ꯇꯥꯏꯕꯪ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯅ ꯏꯃꯥꯅ ꯌꯥꯝꯅ ꯋꯥꯅ ꯏꯆꯦ 3ꯒ ꯑꯩꯒ ꯏꯆꯟꯅꯨꯄꯤ ꯑꯃꯒ ꯑꯩꯈꯣꯏ 5ꯁꯤ ꯋꯥꯅ ꯍꯣꯠꯅꯔꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯁꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕꯁꯤꯡ ꯑꯁꯤꯅ ꯊꯋꯥꯏ ꯎꯁꯤꯠꯇꯕ ꯀꯌꯥ ꯃꯔꯨꯝ ꯑꯃ ꯇꯧꯔꯛꯄ, ꯍꯥꯏꯕꯗꯤ ꯂꯨꯈ꯭ꯔꯥꯕꯤꯅ ꯌꯣꯛꯄꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯛꯄ ꯀꯌꯥꯁꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯍꯧꯔꯒ ꯑꯩꯒꯤ ꯏꯁꯥꯗ ꯃꯥꯏ ꯄꯥꯛꯂꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯗꯕ ꯌꯥꯗꯦ, ꯂꯩꯔꯛ ꯀꯣꯟꯁꯥꯡ ꯂꯩꯃꯤꯟꯅꯔꯤꯕꯁꯤꯡ ꯑꯁꯤꯗ ꯑꯩ ꯏꯁꯥꯁꯤ ꯃꯔꯦꯛ ꯃꯍꯥꯎ ꯊꯣꯛꯅ ꯑꯃꯨꯛꯇꯪꯗꯤ ꯍꯤꯡꯒꯦ ꯈꯟꯗꯨꯅ ꯑꯩ ꯏꯁꯥꯗ ꯌꯥꯝꯅ ꯀꯟꯅ ꯈꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯅ ꯈꯔ ꯆꯥꯎꯔꯛꯂꯕ ꯃꯇꯝꯗ ꯑꯦꯛꯇꯤꯚ ꯁꯥꯔꯚꯤꯁ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯄꯥꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯄꯥꯟ ꯂꯝꯒꯤ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯕꯗꯤ ꯏꯃꯥꯅ ꯌꯥꯔꯝꯗꯦ, ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯒꯤ ꯊꯕꯛ ꯇꯧꯔꯣ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯑꯩꯁꯨ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯔꯕ ꯃꯇꯨꯡꯗ 2009 ꯑꯁꯤꯗ ꯑꯩꯁꯤ ꯐꯤꯖꯤꯀꯦꯜ ꯇꯦꯁ ꯈꯨꯗꯤꯡꯃꯛꯇ ꯑꯩꯁꯤ ꯑꯦꯛꯁꯂꯦꯟ ꯂꯣꯏꯅ ꯐꯪꯗꯨꯅ ꯑꯩꯁꯤ ꯊꯕꯛ ꯈꯜꯂꯛꯂꯦ꯫ ꯑꯩꯅ ꯑꯗꯨꯝꯅ ꯈꯜꯂꯛꯄꯗꯨꯗ ꯂꯩꯀꯥꯏꯒꯤ ꯏꯃꯥꯟꯅꯕꯁꯤꯡ ꯑꯃꯁꯨꯡ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯔꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯩꯁꯦ ꯊꯕꯛ ꯇꯧꯔꯦ, ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯗꯣꯔꯦ, ꯏꯃꯥꯒꯤ ꯁꯦꯕꯥ ꯃꯇꯣꯟ ꯂꯣꯝꯅ ꯐꯪꯗꯧꯔꯦ ꯈꯟꯕꯗ ꯑꯩꯒꯤ ꯏꯁꯥꯁꯤ ꯅꯨꯡꯉꯥꯏꯕꯅ ꯄꯤꯛ ꯊꯜꯂꯤ꯫ ꯑꯁꯨꯝꯅ ꯊꯕꯛ ꯈꯜꯂꯕꯅꯤꯅ ꯑꯩꯁꯤ ꯃꯄꯨꯡ ꯐꯥꯅ ꯇ꯭ꯔꯦꯅꯤꯡ ꯑꯗꯨꯁꯨ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯃꯐꯝ ꯈꯨꯗꯤꯡꯒꯤ ꯑꯩꯁꯤ ꯄꯣꯁꯇꯤꯡ ꯇꯥꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯟꯅ ꯄꯣꯁꯇꯤꯡ ꯇꯥꯔꯝꯕ ꯖꯒꯥꯁꯤꯡ ꯑꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯧꯔꯝꯗꯦ꯫ ꯑꯁꯤꯒꯨꯝꯂꯕ ꯑꯀꯤ ꯇꯨꯖꯨꯡꯕꯁꯦ ꯑꯃꯠꯇ ꯊꯦꯡꯅꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯩꯅ ꯄꯣꯁꯇꯤꯡ ꯇꯥꯔꯤꯕ ꯖꯒꯥ ꯑꯁꯤ, ꯃꯁꯤꯒꯤ ꯖꯒꯥ ꯑꯁꯤ ꯑꯃꯗꯤ ꯂꯩꯐꯝ ꯇꯤꯟꯐꯝꯁꯨ ꯌꯥꯝꯅ ꯀꯜꯂꯤ꯫ ꯑꯁꯨꯝꯅ ꯑꯩꯁꯤ ꯏꯟꯈꯠꯂꯛꯄ ꯃꯇꯝꯗ ꯅꯨꯄꯤ ꯑꯉꯥꯡ ꯐꯅ ꯀꯟꯅ ꯀꯣꯏꯅꯖꯔꯝꯃꯁꯨ, ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕ ꯃꯤꯁꯛ ꯀꯌꯥ ꯃꯔꯨꯝ ꯑꯃ ꯊꯦꯡꯅꯈ꯭ꯔꯕꯁꯨ, ꯂꯥꯏꯕꯛ ꯑꯁꯤꯗ ꯇꯝꯂꯝꯗꯕ ꯃꯔꯝꯅ ꯑꯩꯅ ꯄꯥꯝꯖꯔꯤꯕ ꯅꯨꯡꯁꯤꯖꯔꯤꯕ ꯃꯤꯁꯛ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯦꯛꯇ ꯀꯥꯏꯅꯈꯤ꯫ ꯑꯗꯨꯅ ꯊꯕꯛ ꯇꯧꯔ ꯐꯥꯎꯕꯗ ꯑꯩꯁꯤ ꯅꯨꯄꯤ ꯊꯤꯔꯝꯗꯦ꯫ ꯄꯣꯛꯃꯤꯟꯅꯕ ꯏꯆꯦ ꯃꯌꯥꯝ, ꯏꯆꯟꯅꯨꯄꯤ ꯑꯃꯈꯛ ꯌꯥꯎꯖꯕꯗꯨꯁꯨ ꯃꯥꯒꯤ ꯃꯇꯝ ꯌꯧꯔꯛꯇꯨꯅ ꯂꯣꯏꯅ ꯃꯌꯨꯝ ꯄꯥꯟꯅꯈ꯭ꯔꯦ꯫ ꯑꯗꯨꯅ ꯂꯩꯀꯥꯏ ꯃꯌꯥꯝ ꯆꯪꯂꯒ ꯑꯩꯁꯤ ꯅꯃꯥꯁꯦ ꯃꯊꯟꯇ ꯏꯃꯨꯡ ꯀꯣꯏꯕꯗ ꯌꯥꯝꯅ ꯋꯥꯔꯦ, ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯅꯕ ꯇꯧꯔꯣ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯒꯔ ꯇꯛꯁꯤꯜꯂꯛꯈꯤ꯫ ꯑꯩꯁꯨ ꯇꯦꯜꯂꯕ ꯃꯇꯝ ꯑꯗꯨꯗ ꯆꯍꯤ 35 ꯁꯨꯔꯛꯄ ꯃꯗꯨꯒꯤ ꯃꯇꯝꯗ ꯂꯩꯀꯥꯏ ꯑꯃ ꯀꯥꯟꯅꯔꯒ ꯂꯩꯕ ꯂꯩꯀꯥꯏ ꯑꯃꯗ ꯑꯩꯁꯤ ꯅꯨꯄꯤ ꯑꯃ ꯅꯨꯡꯁꯤꯅꯗꯨꯅ ꯑꯗꯨꯝ ꯆꯦꯟꯁꯤꯜꯂꯛꯂꯦ꯫ ꯑꯗꯨꯝꯅ ꯑꯩꯅ ꯅꯨꯄꯤ ꯑꯗꯨ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ, ꯀꯩꯔꯣꯜ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯔꯥꯎꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯏꯃꯥꯁꯨ ꯌꯥꯝꯅ ꯍꯔꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯌꯥꯝꯅ ꯆꯥꯎꯅ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯩꯁꯤ ꯍꯥꯟꯅꯒꯤ ꯊꯕꯛ ꯃꯐꯝ ꯄꯣꯁꯇꯤꯡ ꯖꯒꯥ ꯑꯗꯨꯗ ꯑꯃꯨꯛ ꯆꯠꯇꯕꯗꯤ ꯌꯥꯗꯦ꯫ ꯄꯣꯁꯇꯤꯡ ꯃꯐꯝ ꯑꯁꯤꯁꯨ ꯍꯣꯡꯂꯒ ꯑꯗꯨꯝ ꯇꯥꯔꯛꯂꯦ꯫ ꯑꯗꯨꯅ ꯆꯍꯤ 2ꯒꯤ ꯃꯇꯨꯡꯗ ꯏꯃꯤꯠꯇ ꯏꯆꯥꯅꯨꯄꯥ ꯑꯃꯁꯨ ꯎꯖꯔꯦ꯫ ꯑꯗꯨꯒ ꯆꯍꯤ 5-6 ꯀꯥꯟꯅꯔꯕ ꯃꯇꯨꯡꯗ ꯏꯃꯤꯠꯇ ꯏꯆꯥꯅꯨꯄꯤ ꯑꯃꯁꯨ ꯎꯖꯔꯦ꯫ ꯃꯁꯤꯒꯤ ꯃꯔꯛ ꯑꯁꯤꯗ ꯑꯩꯁꯤ ꯍꯣꯡꯗꯨꯅ ꯄꯣꯁꯇꯤꯡ ꯇꯥꯔꯛꯄꯅ ꯑꯩꯅ ꯍꯧꯖꯤꯛ ꯇꯥꯟꯅꯔꯤꯕ ꯃꯐꯝ ꯖꯒꯥ ꯑꯁꯤꯗ ꯇꯥꯔꯛꯂꯦ꯫ ꯃꯐꯝ ꯖꯒꯥ ꯑꯁꯤ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯁꯨ ꯏꯍꯥꯟ ꯍꯥꯟꯕꯗ ꯏꯍꯩ ꯍꯩꯅꯤꯡꯕ ꯍꯥꯏꯕꯗꯨ ꯐꯥꯎꯔꯝꯗꯦ꯫ ꯃꯐꯝ ꯖꯒꯥ ꯑꯁꯤ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯑꯣꯏꯕ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯏꯁꯥꯗ ꯁꯅꯤꯜ ꯈꯔꯗꯤ ꯐꯪꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯑꯣꯏꯕ ꯃꯔꯝꯗ ꯑꯩꯁꯦ ꯀꯌꯥ ꯊꯧꯁꯥ ꯋꯥꯁꯥꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯀꯤꯁꯨ ꯌꯥꯝꯅ ꯀꯤꯒꯟꯗꯦ꯫ ꯑꯩꯅ ꯍꯧꯖꯤꯛ ꯇꯥꯟꯅꯔꯤꯕ ꯄꯣꯁꯇꯤꯡ ꯃꯐꯝ ꯖꯒꯥ ꯑꯁꯤ ꯌꯨꯝꯒꯗꯤ ꯌꯥꯝꯅ ꯂꯥꯞꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯗꯦ꯫ ꯑꯗꯨꯅ ꯃꯔꯛꯇ ꯑꯩꯁꯤ ꯌꯨꯝꯗ ꯆꯠꯅꯤꯡꯕ ꯌꯥꯎꯔꯕꯁꯨ ꯍꯥꯏꯗꯨꯅ ꯒꯥꯔꯤ ꯃꯆꯥ ꯑꯃꯁꯨ ꯂꯩꯁꯤꯜꯂꯦ꯫ ꯄꯣꯁꯇꯤꯡ ꯃꯐꯝ ꯖꯒꯥ ꯑꯁꯤꯗ ꯇꯥꯔꯛꯄꯗ
ꯋꯦꯇꯤꯡ ꯁꯦꯠꯁꯨ ꯂꯩ ꯋꯦꯇꯤꯡ ꯁꯦꯠ ꯑꯁꯤꯒ ꯄꯨꯟꯕ ꯒꯦꯔꯦꯖ ꯑꯃꯁꯨ ꯂꯩ ꯒꯦꯔꯦꯖ ꯑꯁꯤ ꯑꯩꯈꯣꯏꯅ ꯇꯥꯟꯅꯔꯤꯕ ꯃꯐꯝ ꯖꯒꯥ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯄꯨꯔꯛꯄ ꯒꯥꯔꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯊꯝꯃꯤ ꯑꯗꯨꯅ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯑꯣꯏꯕ ꯃꯐꯝ ꯖꯒꯥ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯏ ꯍꯥꯏꯕꯁꯤ ꯑꯩꯁꯨ ꯑꯩꯒꯤ ꯒꯥꯔꯤꯗꯨ ꯂꯩꯔꯛꯂꯕ ꯃꯇꯝꯗ ꯃꯐꯝ ꯖꯒꯥꯗꯨꯗ ꯈꯥꯝꯂꯒ ꯊꯝꯂꯤ ꯑꯩꯁꯨ ꯃꯐꯝ ꯖꯒꯥ ꯑꯁꯤꯗ ꯄꯣꯁꯇꯤꯡ ꯂꯥꯛꯄ ꯅꯧꯔꯤꯉꯩꯗ ꯃꯐꯝ ꯖꯒꯥ ꯑꯗꯨꯗ ꯑꯩꯒꯤ ꯒꯥꯔꯤꯗꯨ ꯊꯝꯂꯤ ꯑꯗꯨꯕꯨ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡꯗ ꯒꯥꯔꯤꯒꯤ ꯅꯨꯡꯁꯤꯠꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯍꯦꯛꯇ ꯇꯥꯔꯝꯃꯤ ꯇꯌꯥꯔ ꯏꯍꯟꯍꯟꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯍꯦꯛꯇ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯊꯤꯟꯗꯠꯄꯒꯤ ꯃꯇꯧ ꯑꯗꯨꯒ ꯃꯔꯝ ꯏꯆꯥ ꯆꯥꯗꯅ ꯅꯨꯡꯁꯤꯠ ꯍꯦꯛꯇ ꯇꯥꯔꯝꯕꯒꯤ ꯃꯇꯧ ꯑꯁꯤꯒꯨꯝꯂꯕ ꯉꯛꯂꯕ ꯃꯇꯧ ꯀꯌꯥꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯊꯦꯡꯅꯕ ꯍꯧꯔꯛꯂꯝꯃꯤ ꯑꯩꯈꯣꯏꯁꯨ ꯍꯥꯟꯅ ꯃꯁꯤꯒꯤ ꯃꯐꯝ ꯖꯒꯥ ꯑꯁꯤ ꯊꯦꯡꯅꯔꯛꯄ ꯀꯥꯡꯕꯨꯁꯤꯡꯅ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯑꯣꯏꯕ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯑꯗꯨꯝ ꯇꯧꯏ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯛꯂꯤ ꯑꯩꯁꯨ ꯃꯗꯨ ꯀꯌꯥ ꯊꯧꯁꯥ ꯋꯥꯁꯥꯗꯅ ꯑꯩꯒꯤ ꯒꯥꯔꯤ ꯑꯗꯨ ꯑꯗꯨꯝ ꯊꯅꯝꯃꯤ ꯑꯩꯒꯤ ꯒꯥꯔꯤ ꯑꯁꯤꯁꯨ ꯃꯔꯛ ꯃꯔꯛꯇ ꯅꯨꯡꯁꯤꯠ ꯇꯥꯕꯗꯤ ꯑꯗꯨꯃꯛ ꯌꯥꯎꯏ ꯑꯗꯨꯕꯨ ꯀꯌꯥ ꯊꯧꯁꯥ ꯋꯥꯁꯥꯗꯅ ꯑꯗꯨꯝ ꯊꯝꯃꯤ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗꯤ ꯑꯩꯁꯨ ꯀꯦ ꯃꯅꯨꯡ ꯑꯁꯤꯗ ꯅꯨꯃꯤꯠꯇꯨꯃꯗꯤ ꯆꯥꯛ ꯆꯥꯊꯣꯛꯂꯕ ꯃꯇꯨꯡꯗ ꯌꯨꯇ꯭ꯌꯨꯕ ꯉꯥꯏꯍꯥꯛꯇꯪꯗꯤ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯑꯩꯁꯤ ꯇꯨꯝꯊꯔꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ ꯑꯩꯁꯤ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯔꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯍꯤꯞꯅꯔꯤꯕ ꯐꯃꯨꯡ ꯖꯒꯥꯗꯨ ꯃꯗꯨꯒꯤ ꯃꯈꯥ ꯊꯪꯕ ꯁꯔꯨꯛ ꯑꯗꯨꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯀꯥꯡꯊꯣꯟ ꯃꯈꯥ ꯑꯁꯤꯗ ꯃꯤꯁꯛ ꯑꯃꯅ ꯀꯣꯔꯣ ꯀꯣꯔꯣ ꯂꯥꯎꯅ ꯈꯣꯠꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯕ ꯍꯧꯔꯛꯂꯤ ꯑꯗꯨꯝꯅ ꯈꯣꯠꯂꯛꯄꯗ ꯑꯩꯒꯤ ꯏꯁꯥꯁꯤ ꯃꯤꯀꯞ ꯊꯣꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯤ ꯀꯔꯤꯅꯣꯗ ꯀꯥꯡꯊꯣꯟ ꯃꯈꯥ ꯑꯁꯤꯗ ꯀꯅꯥꯅꯣ ꯈꯣꯠꯂꯤꯕꯁꯤꯅ ꯑꯁꯤ ꯍꯥꯏꯔꯒ ꯑꯩꯁꯤ ꯀꯥꯡꯊꯣꯟ ꯃꯈꯥꯗꯨꯗ ꯄꯥꯛꯊꯔꯒ ꯌꯦꯡꯂꯝꯃꯤ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯍꯧꯖꯤꯛ ꯉꯥꯛꯇꯪꯒꯤ ꯃꯃꯥꯡꯗ ꯇꯥꯈꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯍꯦꯛꯇ ꯃꯥꯡꯈ꯭ꯔꯦ ꯃꯈꯣꯜ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯄꯨꯡꯆꯤꯛ ꯍꯦꯛꯇ ꯆꯤꯛꯏ ꯑꯩꯁꯨ ꯍꯧꯖꯤꯛ ꯇꯧꯈꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯋꯥꯈꯜꯗ ꯈꯟꯖꯥꯟꯅꯔꯤ ꯍꯧꯖꯤक तौखिबदुबु करिनो हौदोंना तौरिबा साला हौदोंग असिसु करिगुम्बा अमता लोइनदे आइखोइना तुमनरिबा का खुदिमक्सि थोंग थोंनाव लोइना हांगथोक्लगा तुंबा मरमना तौरिबा साला मयामदा करिगुम्बा अमा हाइजरमगे आइखोइना तुमनरिबा का खुदिमक्सि लोइना थोंग थोंनाव लोइना हांगथोक्लगा तुमनै मरमदि मफम जगा से हाना लाइफम यामना कनबा मरमना तुमनरिबा का खुदिमक्कि थोंग थोंनाव पुमनमक्सिंग असि हांगथोक्लगा तुममो हाइदुना अदुम हांगथोक्लगा तुमलम्मि असुमना ngehaktangi matungda isi hogdongna oirambasu yai hairaka wakhalda khalaga thonau thangba tumda mai si ontholaka tumlami adubu musi musi thaliba kaagi mai singa dugi mai ngala duda mapanda karigumba misa ama hutlauna leiraga sakhibado thonau dugi mapada da isi uthoklure madu uthoklubada aina khaliba sina mapanda kanagumba mathokiba leiba sala hairaka madu su kaya thoksana lawramde asumna numitamade asu nungaina tumthaba habdo irami ngarang taukiba mayam pumnamak singa doisu imanaba singda loina tamli maduda makhuna karigumba mata tawramloi hogdongna oirambasu yai lamgi hogdong su maram marak te khara khara sanglakpani hairaka makhuna hairaklammi imanaba singi wahai pumnamak singa du daisi kitang su isada khandoklammi maramdi laifam timpham kanba jaga haibasi lamhang tumang school amasung boarding hospital na singba singda laifam timpham singa se adum kanba haibadu masana tabani aduna manipur asida leiriba police station khudimaksi laifam timpham loina kalamgadra hairaga wakhaldasu khanba horakli aina mamang thakta leirapa station khudimakta asigumna amata thingnaraktrida atop station kaya singda isi loina posting tuduna lakli adubu ahingi matamna thongthongaw hangdoklaga tumbai basi masigi station asina ahan boy kadori bani kari karamba leiba sanu asi hairaga igi sadasu khangning balang takna ba kaya singaduna maram oiraga aiki sada wahang jaja hangjarami masigi matungda thakhai mukhi sangdi hokjingkhre madugi matam maduda aisi ahing ahing khudingi tumbasi ya yaraktre nongma ama swagi sasi tumbasi sungya yade haduna phone yengduna lairami aduna phone yengduna lairingai daigi sasi uirum sarum tawraga tumthaba horakle aina tumthakiba hek haukibaga mangoi kariboi tawraga aigi phamang thangba saruga siduna piyama masamana itha thadolaga makok hana laibak makhadagi litholakli aduga kakhalakli tapna tapna makhun masapum namak singado lam lamdana laibak adada sitla sitlaga upsi sitlaga satpa haibadu oirakle adumna laibak makhadada sitna sitna salakpaduda aigi sasi kibana khamthengli aina hipliba kangthola dugi mathakta ge aigi sasi napiduna sitla sitlaga saliba pum namak singado aisi uba haibadu oirakle kaina toribo sibu makha thangba sida nupi ma masa slaibak makha da upsilaga sila silaga salibasi asibu karino asi khalaga lairingai tanja aduda nupi du mamai laitholakle nupi du mamai laitholakpuda mamai tang khaimana saru noi saru adugi manungda laibak su makum makum kaya maromama adom yauri adugu mamai tang khaimana
ꯄꯠꯊ ꯄꯨꯝꯊꯔꯕ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯒꯤ ꯎꯟꯁꯥꯁꯤ ꯃꯆꯦꯠ ꯃꯆꯦꯠ ꯌꯥꯎꯔꯒ ꯃꯃꯤꯠꯇꯨꯁꯨ ꯌꯥꯎꯕꯣꯏ ꯌꯥꯎꯗꯕꯣꯏ ꯇꯧꯔꯒ ꯃꯨꯟꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯀꯌꯥꯁꯤꯡ ꯑꯗꯨꯗꯒꯤ ꯏꯁꯥꯁꯤ ꯀꯤꯕꯅ ꯈꯝ ꯊꯦꯡꯂꯤ꯫ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯨꯄꯤ ꯑꯗꯨꯒꯤ ꯐꯤꯉꯧ ꯁꯦꯠꯂꯤꯕ ꯃꯁꯥꯗꯣ ꯄꯨꯡꯀꯪ ꯀꯪꯂꯒ ꯁꯔꯨ ꯁꯌꯥꯡ ꯉꯥꯛꯇ ꯉꯥꯏꯔꯦ꯫ ꯃꯈꯨꯠ ꯃꯁꯥꯗꯨꯁꯨ ꯁꯔꯨꯗ ꯎꯟꯁꯥꯅ ꯅꯞꯁꯤꯟꯈꯤꯕꯒꯤ ꯃꯇꯧꯒꯨꯝꯅ ꯇꯞ ꯇꯞ ꯅꯞꯂꯒ ꯃꯈꯨꯠꯁꯤꯡ ꯑꯗꯨꯁꯨ ꯏꯁꯥꯡ ꯁꯥꯡꯂꯒ ꯇꯧꯔꯤꯕ ꯐꯤꯕꯝ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯒꯤ ꯏꯁꯥꯁꯤ ꯀꯤꯕꯅ ꯈꯝ ꯊꯦꯡꯂꯤ꯫ ꯅꯨꯄꯤ ꯑꯗꯨꯁꯨ ꯑꯩꯅ ꯌꯦꯡꯕꯗꯨꯗ ꯃꯍꯥꯛ ꯃꯁꯥꯗꯨꯁꯨ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯑꯩꯒꯤ ꯀꯥꯡꯊꯣꯟ ꯑꯁꯤ ꯃꯁꯥꯅ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯤ, ꯎꯞꯁꯤ ꯁꯤꯠꯂꯒ꯫ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯀꯌꯥꯁꯤꯡ ꯑꯗꯨꯗ ꯑꯩꯁꯨ ꯐꯛꯂꯥꯡꯗ ꯏꯁꯥꯁꯤ ꯅꯛꯁꯤꯜꯂꯒ ꯈꯪꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯏꯁꯥꯁꯤ ꯀꯤꯕꯅꯗꯤ ꯌꯥꯔꯛꯇ꯭ꯔꯦ, ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ? ꯅꯨꯄꯤ ꯑꯗꯨꯅ ꯁꯤꯠꯂ ꯁꯤꯠꯂ ꯂꯥꯛꯂꯒ ꯑꯩꯒꯤ ꯀꯥꯡꯊꯣꯟ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯕ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯗ ꯑꯩꯒꯤ ꯏꯁꯥꯁꯤ ꯂꯥꯎꯔꯁꯤꯔ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯄꯥꯡꯒꯜ ꯑꯁꯤ ꯐꯨꯗꯣꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯂꯥꯎꯕꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯉꯝꯂꯝꯗꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯃꯥꯏꯗꯨ ꯂꯤꯊꯣꯛꯂꯛꯂꯤ, ꯇꯞꯅ ꯇꯞꯅ ꯑꯩꯒꯤ ꯀꯥꯡꯊꯣꯟ ꯑꯗꯨ ꯇꯝꯅ꯫ ꯑꯗꯨꯝꯅ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯥꯏ ꯑꯗꯨꯒꯤ ꯁꯛꯐꯝ ꯑꯗꯨ ꯎꯔꯨꯕꯗ ꯑꯩꯒꯤ ꯏꯁꯥꯁꯤ ꯌꯥꯝꯅ ꯀꯟꯅ ꯀꯤꯈꯤꯕꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯂꯥꯎꯕꯗꯨꯗ ꯇꯥꯏꯕꯪ ꯐꯥꯎꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤꯕꯅ ꯊꯪꯅꯔꯤꯕ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏꯅ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯔꯒ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯑꯁ, ꯑꯩ ꯃꯪꯂꯥꯛꯅꯕ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯍꯧꯖꯤꯛꯀꯤ ꯃꯪ ꯑꯗꯣ ꯎꯍꯩꯗꯕ ꯀꯔꯤ ꯀꯔꯤꯅꯣ ꯖꯥꯠ ꯖꯥꯠ ꯌꯥꯝꯅ ꯎꯈ꯭ꯔꯦ꯫ ꯑꯩꯒ ꯊꯪꯅꯔꯤꯕ ꯏꯃꯥꯟꯅꯕ ꯑꯅꯤ ꯑꯍꯨꯝ ꯑꯗꯨꯅ ꯃꯀꯨ ꯃꯪꯅꯤ, ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯕ ꯇꯧꯔꯨꯔꯅꯨ, ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯅꯕ ꯇꯧꯔꯣ ꯍꯥꯏꯔꯒ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯥꯡꯗ ꯇꯧꯈꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯀꯥꯡꯊꯣꯜ ꯑꯗꯨꯒꯤ ꯃꯈꯥꯗ ꯀꯨꯝꯊꯕ ꯐꯥꯎ ꯑꯩꯁꯤ ꯀꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯁ, ꯍꯧꯖꯤꯛꯀꯤ ꯃꯪꯗꯨꯃꯗꯤ ꯇꯁꯦꯡꯅ ꯀꯔꯤ ꯀꯔꯝꯕ ꯃꯇꯧ ꯑꯃꯗ ꯃꯪꯗ ꯎꯍꯜꯂꯤꯕ ꯖꯥꯠꯅꯣ? ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯦ ꯑꯩꯕꯨ ꯌꯥꯝꯅ ꯀꯥꯏꯔꯕ ꯖꯥꯠꯂꯥ? ꯑꯁꯤ ꯈꯜꯂꯒ ꯑꯩꯁꯨ ꯅꯨꯃꯤꯠꯇꯨꯃꯗꯤ ꯏꯁꯥꯁꯦ ꯀꯤꯅ ꯀꯤꯅ ꯇꯨꯝꯊꯈꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯍꯧꯔꯒ ꯑꯩꯒꯤ ꯐꯃꯨꯡ ꯊꯥꯔꯤꯕ ꯖꯒꯥ ꯑꯁꯤꯗ ꯑꯣꯟꯊꯣꯛ ꯑꯣꯟꯊꯣꯛꯄ ꯃꯇꯧ ꯑꯃꯗ ꯌꯥꯝꯅ ꯀꯟꯅ ꯇꯧꯕ ꯍꯧꯔꯛꯂꯤ꯫ ꯅꯣꯡꯃ ꯑꯃꯗꯤ ꯏꯁꯥꯁꯤ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ, ꯑꯗꯨꯅ ꯗ꯭ꯌꯨꯇꯤ ꯑꯗꯨ ꯉꯟꯇꯥꯅ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯑꯩꯁꯤ ꯄꯣꯊꯥꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯃꯗꯤ ꯏꯁꯥꯁꯤ ꯄꯨꯡꯊꯤꯟ ꯊꯤꯟꯗꯣꯛꯂꯒ ꯑꯩꯁꯤ ꯏꯁꯥꯁꯤ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯂꯣꯛ ꯂꯥꯏꯍꯧ ꯇꯧꯒꯗꯧꯔꯤꯕꯒꯤ ꯃꯃꯤ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯑꯗꯨꯅ ꯑꯩꯁꯤ ꯅꯍꯥꯟ ꯃꯈꯩꯗꯤ ꯏꯁꯥꯁꯤ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯅ ꯄꯥꯏꯔꯤꯕ AK ꯑꯁꯤ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯨ ꯊꯨꯞꯆꯤꯜꯂꯒ ꯃꯣꯟ ꯃꯈꯥꯗ ꯊꯝꯂꯒ ꯇꯨꯝꯕꯁꯤ ꯀꯨꯏꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯣꯟ ꯃꯈꯥꯗ ꯊꯝꯂꯒ ꯇꯨꯝꯃꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ, ꯅꯣꯡꯃꯩ ꯃꯔꯨꯁꯨ ꯌꯥꯎꯔꯒ ꯑꯗꯨꯝ ꯇꯨꯝꯅꯔꯤ ꯄꯣꯠꯅꯤ꯫ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯅꯣꯡꯃꯩ ꯃꯔꯨꯁꯤ ꯄꯥꯏꯔꯒ ꯇꯨꯝꯕꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯊꯦꯡꯅꯗꯦ, ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯑꯣꯏꯕ ꯑꯀꯤ ꯇꯨꯖꯨꯡꯕ ꯀꯌꯥꯁꯤꯡꯗꯒꯤ ꯉꯥꯛꯊꯣꯛꯏ ꯍꯥꯏꯗꯨꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯕꯤ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯁꯤ ꯅꯣꯡꯃꯩ ꯑꯗꯨ ꯑꯩꯒꯤ ꯃꯣꯟ ꯃꯈꯥꯗ ꯊꯝꯂꯒ ꯇꯨꯝꯕꯅꯤ꯫ ꯅꯨꯃꯤꯠꯇꯨꯃꯗꯤ ꯑꯩꯁꯨ ꯏꯁꯥꯁꯤ ꯀꯌꯥ ꯃꯅꯨꯡ ꯑꯣꯏꯗꯕ ꯃꯔꯝꯅ ꯏꯁꯥꯁꯤ ꯉꯟꯇꯥꯅ ꯄꯣꯊꯥꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯃꯌꯥꯝ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯑꯩꯁꯨ ꯆꯥꯛ ꯈꯤꯇꯪꯗ ꯑꯣꯏꯔꯕꯁꯨ ꯆꯥꯔꯒ ꯇꯨꯝꯊꯔꯒꯦ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯇꯨꯝꯊꯔꯦ꯫ ꯅꯨꯃꯤꯠꯇꯨꯃꯗꯤ ꯏꯁꯥꯁꯤ ꯈꯔ ꯃꯈꯩꯁꯨ ꯅꯨꯡꯉꯥꯏꯇꯕꯗꯨꯗ ꯆꯤꯛꯄ ꯅꯥꯕ ꯈꯔ ꯐꯅꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯒꯨꯂꯤ ꯑꯃꯗꯤ ꯆꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯨꯝꯊꯔꯕ ꯃꯇꯨꯡꯗ ꯑꯩꯁꯤ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯤꯀꯞ ꯊꯣꯔꯛꯂꯦ꯫ ꯑꯩꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗꯨꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯈꯣꯜ ꯑꯃ ꯑꯩꯒꯤ ꯀꯥꯡꯊꯣꯟ ꯃꯈꯥ ꯑꯁꯤꯗ ꯅꯨꯄꯤ ꯑꯃꯅ ꯀꯞꯄꯣꯏ ꯀꯔꯤꯕꯣꯏ ꯇꯧꯔꯒ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯂꯩꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯒꯤ ꯅꯨꯄꯤꯅꯣ? ꯀꯥꯡꯊꯣꯟ ꯃꯈꯥ ꯑꯁꯤꯗ ꯇꯧꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯀꯔꯤꯅꯣ? ꯅꯍꯥꯟꯃꯨꯛꯅ ꯃꯪꯗ ꯎꯕ, ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯇꯥꯏꯕꯪ, ꯑꯩꯕꯨ ꯃꯤꯀꯞ ꯊꯣꯔꯛꯂꯤꯕ ꯑꯁꯤ ꯃꯪꯂꯥ ꯇꯥꯏꯕꯪꯂꯥ? ꯑꯗꯨ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩꯗ ꯅꯨꯄꯤꯗꯨꯁꯨ ꯌꯥꯝꯅ ꯀꯞꯅ ꯀꯞꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ, ꯑꯗꯨꯕꯨ ꯃꯔꯣꯜ ꯑꯗꯨꯗꯤ ꯑꯃꯠꯇ ꯂꯧꯐꯝ ꯈꯪꯗꯦ꯫ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯀꯌꯥꯁꯤꯡ ꯑꯗꯨꯗ ꯑꯩꯁꯨ ꯏꯁꯥꯁꯤ ꯀꯔꯤꯅꯣ ꯍꯥꯏꯔꯒ ꯏꯁꯥꯗ ꯈꯟꯕ ꯀꯌꯥ ꯃꯔꯨꯝ ꯑꯃ ꯏꯁꯥꯁꯤ ꯀꯤꯕꯅꯁꯨ ꯌꯥꯔꯛꯇ꯭ꯔꯦ꯫ ꯅꯍꯥꯟ ꯃꯈꯩꯗꯤ ꯏꯁꯥꯁꯤ ꯄꯥꯡꯒꯟ ꯀꯜꯂꯤꯉꯩ ꯃꯇꯝꯗ ꯑꯀꯤꯕꯁꯤ ꯑꯃꯠꯇ ꯈꯪꯗꯕꯅꯤ, ꯑꯗꯨꯕꯨ ꯅꯨꯃꯤꯠꯁꯤꯃꯗꯤ ꯏꯁꯥꯁꯤ ꯂꯣꯛ ꯂꯥꯏꯍꯧ ꯇꯧꯔꯛꯄꯗꯨꯗ ꯏꯁꯥꯁꯤ ꯀꯤꯕꯅ ꯈꯝ ꯊꯦꯡꯂꯤ꯫ ꯑꯩꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗꯁꯨ ꯏꯁꯥꯁꯤ ꯃꯩ ꯍꯧꯗꯨꯅ ꯁꯥꯔꯒ ꯊꯛ ꯊꯛ ꯅꯤꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯏꯁꯥꯁꯤꯅꯒ ꯃꯅꯨꯡ ꯑꯣꯏꯗꯕꯅꯤ, ꯑꯗꯨꯕꯨ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤꯅ ꯀꯔꯤꯅꯣ? ꯑꯩꯕꯨ ꯏꯁꯥꯁꯤ ꯊꯪꯅꯔꯤꯕ ꯏꯃꯥꯟꯅꯕꯁꯤꯡ ꯑꯁꯤꯁꯨ ꯂꯣꯏꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯃꯈꯣꯏꯁꯤ ꯅꯨꯡꯉꯥꯏꯅ ꯂꯣꯏꯅ ꯇꯨꯝꯊꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯀꯥꯡꯊꯣꯟ ꯃꯈꯥ ꯑꯁꯤꯗ ꯇꯧꯔꯤꯕ ꯁꯞꯇ꯭ꯔ ꯃꯌꯥꯝ ꯑꯁꯤꯅ ꯀꯔꯤꯅꯣ? ꯅꯍꯥꯟꯃꯨꯛ ꯃꯃꯥꯡ ꯊꯛꯇ ꯑꯩꯒꯤ ꯃꯪꯗ ꯀꯔꯤ ꯀꯔꯤꯅꯣ ꯎꯈꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯃꯔꯣꯜ ꯑꯃ, ꯃꯗꯨꯗꯒꯤ ꯏꯁꯥꯁꯦ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯏꯇꯧ ꯇꯧꯔꯒ ꯂꯥꯛꯂꯤ꯫ ꯑꯩꯕꯨ ꯏꯃꯥꯟꯅꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯑꯃꯨꯛꯇꯪꯗꯤ ꯍꯧꯗꯣꯛꯄꯅ ꯐꯒꯗꯧꯔꯤꯕ꯭ꯔꯥ? ꯑꯁꯤ ꯈꯜꯂꯒ ꯑꯩꯒꯤ ꯐꯣꯟ ꯑꯗꯨꯁꯨ ꯇꯞꯅ ꯄꯥꯏꯈꯠꯂꯤ꯫ ꯑꯩꯅ ꯀꯥꯡꯊꯣꯜ ꯑꯁꯤꯗ ꯍꯤꯞꯂꯤꯕꯁꯤ
ꯀꯥꯡꯊꯣꯜ ꯑꯗꯨ ꯍꯤꯞꯄꯦ ꯍꯥꯏꯕꯒꯤ ꯃꯁꯤ ꯑꯃꯠꯇ ꯂꯦꯡꯍꯜꯂꯝꯗꯦ ꯍꯥꯏꯕꯗꯤ ꯀꯥꯡꯊꯣꯜ ꯑꯗꯨꯗ ꯃꯁꯤ ꯂꯦꯡꯕꯒꯤ ꯃꯈꯣꯜ ꯑꯁꯤ ꯑꯃꯠꯇ ꯇꯥꯍꯜꯂꯝꯗꯦ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯩꯁꯨ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯂꯤ ꯑꯗꯨꯒ ꯊꯪꯅꯔꯤꯕ ꯏꯃꯥꯟꯅꯕꯗꯣ ꯃꯗꯨꯗ ꯑꯩꯁꯨ ꯐꯣꯟ ꯇꯧꯁꯤꯜꯂꯤ ꯑꯗꯨꯝꯅ ꯍꯦꯛ ꯐꯣꯟ ꯇꯧꯁꯤꯟꯈꯤꯕꯗ ꯔꯤꯡ ꯈꯤꯡꯂꯛꯄꯒꯤ ꯃꯈꯣꯜ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯅ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯥꯡꯗ ꯀꯞꯂꯝꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯦꯛꯇ ꯐꯈꯤ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯗꯒꯤ ꯏꯁꯥꯁꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯤ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯥꯡꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯃꯔꯣꯟ ꯃꯔꯤ ꯑꯃꯠꯇ ꯈꯪꯗꯅ ꯀꯞꯂꯝꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯦꯛꯇ ꯃꯥꯡꯈ꯭ꯔꯦ ꯀꯔꯤ ꯃꯇꯧꯅꯣ ꯁꯤꯕꯨ ꯑꯩꯒꯤ ꯀꯥꯡꯊꯣꯜ ꯊꯥꯔꯤꯕ ꯖꯒꯥ ꯑꯁꯤ ꯃꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯑꯗꯨꯝ ꯇꯧꯔꯕ ꯖꯥꯠꯂꯥ ꯑꯁꯤ ꯈꯜꯂꯒ ꯑꯩꯁꯤ ꯏꯃꯥꯟꯅꯕꯗꯨꯗ ꯍꯟꯖꯤꯟ ꯍꯟꯖꯤन ꯔꯤꯡ ꯑꯗꯨ ꯈꯤꯡꯂꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯏꯃꯥꯟꯅꯕꯗꯨꯁꯨ ꯃꯤꯀꯞ ꯊꯣꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯦ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯅꯪ ꯀꯩꯗꯧꯔꯒꯦ ꯍꯥꯏꯔꯒ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗ ꯑꯩꯅ ꯚꯥꯏ ꯑꯩ ꯏꯁꯥꯁꯦ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯔꯦ ꯅꯪ ꯑꯃꯨꯛꯇꯪ ꯂꯥꯛꯀꯦꯔꯥ ꯑꯗꯨ ꯍꯥꯏꯅ ꯏꯃꯥꯟꯅꯕꯗꯨꯗ ꯍꯥꯏꯈꯤꯕꯗꯨꯗ ꯃꯍꯥꯛꯁꯨ ꯂꯥꯛꯂꯦ ꯑꯗꯨꯒ ꯑꯩꯒꯤ ꯏꯁꯥꯗꯣ ꯃꯍꯥꯛꯅ ꯅꯞꯊꯣꯛ ꯈꯣꯠꯇꯣꯛꯇꯅ ꯇꯧꯔꯛꯂꯦ ꯅꯨꯃꯤꯠꯇꯨꯃꯗꯤ ꯏꯃꯥꯟꯅꯕꯗꯣ ꯑꯍꯤꯡ ꯁꯨꯡꯇꯨꯝ ꯇꯨꯃꯤꯟꯅꯔꯝꯗꯦ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡꯗ ꯉꯔꯥꯡ ꯑꯩꯅ ꯊꯦꯡꯅꯈꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯇꯝꯂꯦ ꯏꯃꯥꯟꯅꯕꯗꯨꯁꯨ ꯑꯩꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯛꯄꯗꯨꯗ ꯃꯍꯥꯛꯀꯤ ꯃꯁꯥꯗꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯑꯗꯨꯝ ꯐꯥꯎꯔꯕ ꯃꯥꯜꯂꯤ ꯃꯗꯨꯗ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯈꯣꯏꯅ ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯔꯛꯄꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯊꯦꯡꯅꯗꯦ ꯍꯣꯏ ꯅꯪꯅ ꯊꯦꯡꯅꯒꯟꯕ ꯑꯣꯏꯕꯒꯤꯔꯗꯤ ꯈꯪꯗꯦ ꯑꯩꯈꯣꯏꯗꯤ ꯁꯨꯡꯊꯦꯡ ꯊꯦꯡꯅꯔꯛꯇꯦ ꯐꯔꯦꯁꯤ ꯅꯁꯥꯗꯣ ꯀꯟꯅꯕ ꯇꯧꯔꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯃꯤꯠ ꯑꯗꯨꯗ ꯒꯨꯂꯤ ꯑꯀꯟꯕ ꯀꯌꯥ ꯊꯥꯈꯤꯕ ꯃꯔꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤꯃꯨꯛꯇꯪꯗꯤ ꯁꯥꯔꯝꯃꯒ ꯑꯩꯁꯤ ꯍꯨ ꯂꯥꯎꯅ ꯍꯟꯈ꯭ꯔꯦ ꯌꯨꯝꯗꯁꯨ ꯄꯥꯎ ꯑꯃꯠꯇ ꯄꯤꯈꯤꯗ꯭ꯔꯦ ꯏꯃꯥꯗꯣ ꯄꯥꯈꯠꯂꯅꯤ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯑꯩꯒꯤ ꯏꯁꯥꯁꯤ ꯃꯄꯨꯡ ꯐꯥꯅ ꯐꯔꯛꯇꯨꯅ ꯍꯥꯟꯅ ꯃꯃꯥꯡꯊꯛꯇ ꯇꯧꯔꯝꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯍꯦꯛꯇ ꯐꯈ꯭ꯔꯦ ꯑꯗꯨꯝꯅ ꯐꯈꯤꯕꯗꯨꯗ ꯑꯩꯒꯤ ꯏꯁꯥꯁꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯀꯌꯥ ꯊꯧꯁꯥ ꯋꯥꯁꯥꯗꯕꯗꯣ ꯑꯃꯨꯛ ꯇꯧꯔꯛꯂꯦ ꯍꯟꯗꯛꯃꯨꯛꯇꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯊꯣꯔꯛꯇꯕꯗꯨꯗ ꯂꯩꯃꯤꯟꯅꯔꯤꯕ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯑꯃꯠꯇ ꯍꯥꯏꯔꯝꯗꯦ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯃꯗꯤ ꯌꯥꯝꯅ ꯉꯛꯄ ꯊꯧꯗꯣꯛ ꯑꯃꯅ ꯑꯩꯈꯣꯏꯅ ꯂꯩꯅꯔꯤꯕ ꯀꯥꯗꯨꯒꯤ ꯊꯣꯡꯅꯥꯎ ꯊꯪꯕ ꯁꯔꯨꯛ ꯍꯥꯏꯕꯗꯤ ꯃꯌꯨꯡ ꯊꯪꯕꯗ ꯍꯥꯞꯂꯤꯕ ꯊꯣꯡꯅꯥꯎ ꯑꯗꯨꯒꯤ ꯃꯊꯛ ꯊꯪꯕ ꯁꯔꯨꯛꯇ ꯄ꯭ꯂꯦꯠ ꯃꯆꯥ ꯑꯃ ꯍꯥꯞꯄꯤ ꯄ꯭ꯂꯦꯠ ꯑꯗꯨꯒꯤ ꯃꯊꯛꯇ ꯅꯨꯡꯇꯨꯝ ꯑꯃꯁꯨ ꯂꯩ ꯅꯨꯡꯇꯨꯝ ꯑꯁꯤ ꯈꯔ ꯃꯈꯩꯁꯨ ꯆꯥꯎꯔꯦ ꯑꯗꯨꯅ ꯊꯥꯡꯕ ꯃꯇꯝꯗ ꯈꯔ ꯃꯈꯩꯁꯨ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯅꯨꯃꯤꯠꯇꯨꯃꯗꯤ ꯑꯩꯈꯣꯏꯁꯤ ꯌꯨꯁꯨ ꯈꯔ ꯉꯥꯎꯅꯔꯦ ꯏꯁꯥꯁꯤ ꯋꯥꯁꯨ ꯋꯥꯅꯔꯦ ꯑꯗꯨꯅ ꯅꯨꯃꯤꯠꯇꯨꯃꯗꯤ ꯏꯁꯥꯁꯤ ꯈꯤꯇꯪꯗꯤ ꯄꯣꯊꯥꯕ ꯑꯣꯏꯅ ꯈꯔ ꯄꯥꯏꯅꯁꯤ ꯍꯥꯏꯔꯒ ꯅꯨꯃꯤꯠꯇꯨꯃꯗꯤ ꯑꯩꯈꯣꯏꯁꯦ ꯄꯥꯏꯔꯦ ꯑꯗꯨꯕꯨ ꯏꯃꯥꯟꯅꯕ ꯃꯊꯣꯡ ꯆꯥꯗꯕ ꯀꯌꯥꯁꯤꯡ ꯑꯗꯨꯅ ꯃꯗꯨꯒꯤ ꯊꯣꯡꯅꯥꯎꯗ ꯍꯥꯞꯂꯤꯕ ꯅꯨꯡꯇꯨꯝ ꯑꯁꯤ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯑꯣꯏꯕ ꯀꯌꯥ ꯃꯔꯨꯝ ꯑꯃ ꯇꯧꯏ ꯑꯗꯨꯅ ꯃꯁꯤꯒꯤ ꯅꯨꯡꯇꯨꯝ ꯑꯁꯤ ꯂꯧꯊꯣꯛꯄ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯍꯥꯏꯅꯩ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯤ ꯄꯪꯍꯥꯏꯗ ꯍꯥꯏꯕ ꯍꯧꯅꯔꯛꯂꯦ ꯃꯗꯨꯗ ꯏꯃꯥꯟꯅꯕ ꯈꯔꯅ ꯍꯦꯔꯥ ꯀꯩꯗꯧꯋꯦ ꯄꯣꯠꯅꯣ ꯃꯁꯤꯕꯨ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯑꯣꯏꯕ ꯅꯨꯡꯇꯨꯝ ꯑꯣꯏꯔꯝꯒꯗ꯭ꯔꯅꯦ ꯃꯤꯅ ꯌꯦꯡꯕꯗꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯌꯥꯔꯦꯁꯤ ꯃꯈꯥꯗ ꯊꯥꯡꯊꯔꯒ ꯊꯝꯃꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯏꯃꯥꯟꯅꯕ ꯈꯔꯅ ꯃꯈꯥꯗ ꯊꯥꯡꯊꯔꯒ ꯅꯨꯡꯇꯨꯝ ꯑꯗꯨ ꯊꯝꯂꯝꯂꯦ ꯑꯩꯁꯨ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯃꯔꯝꯗ ꯀꯌꯥ ꯊꯧꯁꯥ ꯋꯥꯁꯥꯗꯕ ꯑꯣꯏꯕꯅ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯑꯌꯦꯠꯄ ꯑꯃꯠꯇ ꯄꯤꯔꯝꯗꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯃꯗꯤ ꯑꯩꯈꯣꯏꯁꯤ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯅꯔꯁꯦ ꯍꯥꯏꯔꯒ ꯃꯥꯒꯤ ꯃꯐꯝꯁꯤꯡꯗ ꯂꯣꯏꯅ ꯄꯣꯊꯥꯅꯕ ꯆꯪꯅꯈ꯭ꯔꯦ ꯑꯗꯨꯕꯨ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯉꯔꯥꯡ ꯊꯥꯡꯊꯈꯤꯕ ꯅꯨꯡꯇꯨꯝ ꯑꯗꯨ ꯃꯗꯨꯒꯤ ꯃꯐꯝ ꯖꯒꯥꯗ ꯏꯃꯥꯟꯅꯕ ꯏꯕꯥꯅꯤꯈꯛ ꯆꯪꯁꯤꯜꯂꯤ ꯊꯪꯅꯔꯤꯕ ꯏꯃꯥꯟꯅꯕꯗꯨꯒ ꯑꯗꯨꯕꯨ ꯑꯉꯛꯄꯒꯤ ꯃꯇꯧꯅꯤ ꯉꯔꯥꯡ ꯊꯥꯡꯊꯔꯝꯕ ꯅꯨꯡꯇꯨꯝ ꯑꯗꯨ ꯉꯔꯥꯡꯒꯤ ꯃꯇꯧꯒꯨꯝꯅ ꯍꯥꯟꯅ ꯃꯊꯛꯇ ꯂꯩꯕ ꯃꯇꯧ ꯑꯗꯨ ꯃꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯑꯃꯨꯛ ꯂꯩꯔꯝꯃꯤ ꯏꯃꯥꯟꯅꯕ ꯏꯕꯥꯅꯤꯗꯨꯁꯨ ꯏꯁꯥꯗ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯤ ꯑꯗꯨꯕꯨ ꯋꯥꯗꯤ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯅꯗꯦ ꯏꯕꯥꯅꯤꯁꯨ ꯃꯤꯠꯁꯤ ꯌꯦꯡꯅꯗꯨꯅ ꯑꯗꯨꯝ ꯊꯣꯔꯛꯂꯦ ꯑꯗꯨꯒ ꯃꯌꯥꯝ ꯇꯨꯝꯅꯔꯤꯕ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯂꯛꯂꯕ ꯃꯇꯨꯡꯗ ꯉꯔꯥꯡ ꯊꯥꯡꯊꯔꯝꯕ ꯅꯨꯡꯇꯨꯝ ꯑꯁꯤ ꯀꯅꯥ ꯊꯥꯡꯒꯠꯂꯦ ꯍꯥꯏꯔꯒ ꯑꯃꯨꯛꯁꯨ ꯍꯪꯂꯝꯃꯤ ꯃꯗꯨꯗ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯃꯁꯥꯁꯤꯡꯗ ꯂꯣꯏꯅ ꯉꯛꯅ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯊꯥꯡꯒꯠꯄ ꯂꯩꯇꯦ ꯍꯥꯏꯔꯒ ꯍꯥꯏꯔꯛꯂꯝꯃꯤ ꯏꯃꯥꯟꯅꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯁꯨ ꯊꯥꯖꯗꯕ ꯃꯔꯝꯅ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯃꯐꯝ ꯖꯒꯥ ꯑꯗꯨꯗ ꯆꯦꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯏ ꯃꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝꯅ ꯏꯃꯥꯟꯅꯕ ꯏꯕꯥꯅꯤꯅ ꯊꯥꯡꯒꯠꯄ ꯃꯥꯜꯂꯦ ꯍꯥꯏꯔꯒ ꯃꯈꯣꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗ ꯑꯩꯈꯣꯏꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯊꯥꯡꯒꯠꯈꯤꯗꯦ ꯑꯁꯤ ꯍꯥꯏꯔꯒ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯅꯔꯝꯃꯤ ꯑꯗꯨꯕꯨ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯀꯌꯥꯁꯤꯡ ꯑꯗꯨꯗ ꯑꯩꯈꯣꯏꯁꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃꯁꯨ ꯍꯧꯈ꯭ꯔꯦ ꯍꯞꯇꯥꯃꯨꯛꯀꯤ ꯃꯇꯨꯡꯗ ꯑꯩꯁꯤ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯑꯩꯁꯨ ꯇꯨꯝꯊꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯨꯃꯗꯤ ꯌꯥꯝꯅ ꯁꯥꯕ ꯃꯔꯝꯅ ꯇꯨꯝꯊꯕꯁꯤ ꯏꯌꯥ ꯌꯥꯔꯝꯗꯦ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗꯤ ꯃꯁꯥꯗ ꯂꯣꯏꯅ ꯇꯨꯝꯊꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯑꯩ ꯈꯛꯇ ꯉꯥꯏꯍꯧꯔꯦ ꯃꯗꯨꯗ ꯏꯁꯥꯁꯤ ꯑꯃꯗ ꯑꯃꯨꯛ ꯑꯣꯟ ꯇꯧꯔꯒ ꯇꯨꯝꯕꯁꯤ ꯊꯝꯂꯝꯃꯤ ꯑꯗꯨꯕꯨ ꯁꯨꯡꯌꯥ ꯌꯥꯔꯝꯗꯦ ꯐꯥꯒꯤꯗꯒꯤ ꯑꯩꯁꯦ ꯑꯍꯤꯡꯒꯤ ꯄꯨꯡ 12 ꯆꯞ ꯆꯥꯅ ꯇꯥꯁꯤꯜꯂꯛꯂꯦ ꯃꯗꯨꯒꯤ ꯃꯇꯝꯗꯨ ꯐꯥꯎꯕꯗ ꯑꯩꯒꯤ ꯏꯁꯥꯁꯤ ꯇꯨꯝꯊꯋꯥꯏꯕ ꯁꯨꯡꯌꯥ ꯌꯥꯔꯝꯗꯦ ꯅꯍꯥꯟ ꯃꯈꯩꯗꯤ ꯏꯁꯥꯁꯤ ꯉꯟꯅ ꯑꯗꯨꯝ ꯇꯨꯝꯒꯦ ꯍꯥꯏꯕ ꯌꯥꯕꯅꯤꯗ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯃꯗꯤ ꯇꯨꯝꯊꯒꯦ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯤꯕ ꯑꯁꯤꯅ ꯃꯩꯁꯤꯁꯨ ꯃꯨꯊꯠꯇꯕ ꯅꯠꯇꯦ ꯃꯨꯊꯠꯂꯤ
matai matai gi thaliba mai ani si masi khakta ngairi mayai thangba side karigumba amata ngandaba ga sap manare mai so amata thande aduna matai matai dagi thaliba ani asina mai ngalakpada mayai ki jaga si yobanate tum thaba si su yaraba poni adu sunya yadi asi khalaga lairingai tanjaduda ai se phaklang lomda mai adon silami adu boina mai adon tholapa matamda ai gi phamang asida karino khangdaba ma sab yunglaga lepaga lairami madu uriba pumnamak singada sumamang thakta aina mangda ukiba pumnamak singado ningsingba horakle aina mamang thakta ukiba nupi aduga sabana si sab hek manaida aibu masibu tasingna maki thokliba haibadura aibu mangla daibangla asi khalaga lairingai tanjaduda nupi adu sa igi naktamna tabli kankhala manak tap dauna naksilakadare madu toriba pumnamak singadagi sasi nikpana khamthingle isasi thak niklaga yamna akiba amadi isasi khangba haibado rami tasingna makim nupi asi tamnariba haibadura nupi samutangdi masaksi yengbanadi bhaganida asi khalaga isi nupi dogi masakto yengge khalli adubu yengbadi sungbang banglamdi aina uriba haibabu musin muraba sabandu khaktani adubu toriba pumnamak singadagi sada wangang mapha amata thoklamdi oh masigi mafam jaga asi aina hibliba jaga asi masi karigumba amadi soidana toramba yai ai isasi kamai tawne sidi isasi kibana diadre asi khalaga lairinga tanjaduda phaklang thangba domda mai se onsingge haduna mai se onsilaba matungda onthorakpada nupi adu lairamdre asumna nupi adu mafam marang khangdana mangkhibaduda aigi sasi sungakpana khamthingle tawriba mo matopum namak singase hayengdi sapchana lairiba senior pumnamak singaduda hanglagi haduna wakhalda sapsana khalakle asumna numitumadi karigumba amata tawdana aisi adam hawkhre mathangi nongalakpada habil daraduda ina hanglami sir masigi mafam jaga asi aina hawjawjik tumliba jaga asi mamang thaktagi hawraga karigumba amadi dum tawba male ngarang numituma soigi sasi tumba yade haduna amadamu on tawraga isasi tumba yade hairaga lairingai sida aigi phamang adu nupi ama sabyungna lepaka lairambada isu khamthingnarure madudagi isase karigumba ama tawraktuna isase kibe manduna isa phaklang don silaga mai se mon thoraga yengbada lairamdre aigi wari pumnamak singa se hektar ruba matam dhabil daraduna asuna heraklami oho nang sodumna tawrabara mamang thakta kaya ama madugi mafam jaga adu aisu tawrure nangna thingnaribadu maduga samanana aisi thingnakhre adu boidi phamung adu mafam hongdoktre atopa jaga amada aisi hongdoklaga dum tomle apharesi nangna tum nungaitrabani nane phamung adu amutangdi hongdoklaga mafam jaga adu tharaga tumlo aduga kari karam tawrage yengu asi hairapudu daisu hoi haduna kumlami masigi matungdagi phamung adu mafam jaga amada hongdoklaga thari kitangdi hongdoklaga thai adubu yamna ngakliba amana aina phamung tharamliba kangkha makha thangba sarugaduda netpada dungdung lawi makhada hoba ama leibagi matogumna asumna tawriba pumnamak singaduda isu kari matawno haraga isada khanchana bakaya singaduna ahing khudingi kaya tumba haibadu iramdi zakado hongdoklaga thakibadagi aisi adum phakare hana tawramba pumnamak singadu loine hekta phakare adubu aigi wakhalda hangningba wahang jaja singado khunja singaduda hangge khanduna wakhalsi sabyungna khalli mafam jaga aduda laiminariba khunja mayam singadasu toina lairaklabani naisi adum nungsi sanana laiminaba haibadu irami nongma numit amadi aisu khunja amada hanglui maduda khara ahloiraba nupa aduna asumna heraklami nakhona hojawjik leinariba mafam jaga asi araiba mafam nate nakhona gari khamnaribani haduna thamliba waiting set adu madugi jaga aduda thaningagi matamda yamna phataba maiba ma mayam changlaga phumkibani hingna aduga ngasai nangna nupi ama thengnai haibadu madugi mafam jaga adana thainangai da nupi ama yamna otnairaga phumki haiduna hainai aduna mafam jaga adu karigumba amadi dum tawbani asi hairaga khara ahloiraba nupaduna wari pumnamak singada loina libirakle adubu makup mata aronba pumnamak singadudi makoina sengna haido haiba yarakti aisu yamna hena kupthanadi hanglaktre masigi matungda kangtholado khara thaidoklaga thabadu daisi karigumba amata tawrakhidri nungaina tumthaba haibadu irami adubu aina hana tharamba kangtholadugi mapaduda dungdung lauba makhada ahoba leibagi matogumna tawribadu nupido phumkhibagi mafamne haibasi ai chapchana khangba horakle adubu karigumba amata kibadi tawdi hojik mafam jagadada dum lainari
ꯑꯗꯨꯕꯨ ꯏꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯧꯔꯛꯇꯕꯗꯨꯗ ꯑꯩꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯟꯗꯅ ꯑꯗꯨꯝ ꯂꯩꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯋꯥꯔꯤ ꯑꯁꯤ ꯑꯩꯒꯤ ꯕꯕꯥꯒ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯆꯦ ꯌꯥꯏꯃꯒꯤ ꯃꯆꯥ ꯑꯩꯒꯤ ꯏꯕꯥꯏꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃꯈꯛꯅꯤ ꯑꯗꯨꯅ ꯋꯥꯔꯤ ꯑꯁꯤ ꯏꯕꯥꯏꯒꯤ ꯃꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯅꯨꯡꯐꯝ ꯑꯃꯠꯇ ꯄꯜꯂꯛꯀꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯔꯝꯅ ꯃꯃꯤꯡ ꯂꯩꯐꯝ ꯑꯃꯠꯇ ꯄꯟꯖꯗ꯭ꯔꯕꯅꯤ ꯃꯁꯤꯒꯤꯗꯃꯛꯇ ꯃꯌꯥꯝꯅ ꯉꯥꯛꯄꯤꯔꯣ ꯑꯁꯨꯝꯅ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯋꯥꯔꯤ ꯑꯁꯤ ꯅꯨꯡꯉꯥꯏꯕꯤꯔꯕꯗꯤ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ ꯑꯗꯨꯒ ꯑꯃꯅ ꯑꯗꯣꯝꯒꯤ ꯏꯁꯥꯗ ꯊꯣꯛꯄ ꯑꯁꯦꯡꯕ ꯋꯥꯔꯤꯁꯤꯡ ꯂꯩꯕꯤꯔꯒꯗꯤ ꯑꯩꯈꯣꯏꯅ ꯄꯤꯊꯣꯛꯆꯔꯤꯕ WhatsApp ꯅꯝꯕꯔ ꯑꯁꯤꯗ ꯊꯥꯕꯤꯔꯛꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯔꯁꯤ ꯏꯃꯥ ꯂꯩꯕꯥꯛꯅ ꯌꯥꯏꯐꯔꯦ